इमेज पाउदम मिंग ताबिरी बो खाइ पनो पो ताराम नोक सबग लोइना खुरुमजरी मसिगी मरोइ पाउदा निंग तंबगी वाहन थोक लहेंदबगी इंडिपेंडेंस डे की थौरम सरुक यारोइ एमएलए जॉय किसन हाइरी मितै जाति की कलादा अखोइबु सक तालिबनी हाइना आरके निमाइना फोंदोकी हानागी पीएम मनमोहन सिंह राजस्थान दगी राज्य सभा की मिरेप ओइगदौरी मपुंगोइबो पाउमु पिजरी थामेबन एससी की एमएलए खुमुकचम जॉय किसन हाइरे लाकलिबा अगस्त की तांग 10 फावदा बेबी सना मिसिग मरी लेनना फाकिबा जेसी की मियोय अमदी प्रोटेस्टर सिंह थादोक्त्रबदी लेजिस्लेचर की मिहोत अमा ओइना निंगतंबगी वाहनथोक लहेंदबगी हंदकी इंडिपेंडेंस डे की थौरम सरुक याररोय ngasi khoyathong puja community hall da pangthokpa pawgi mifam amada MLA Joy Kisan hai lenga na misi sigi matang da ihau hauriba amasung JC ki mihot fajinduna jail da thajin ba se dictatorship ki maungda constitution amasung law leitabagi maungni ningtamba phanghandabani legislature ama oina ningtamba phanghanna ba august ki 13 fawbada thadoknaba appeal tori MLA na makha taribadi misi sigi matang da changselliba khongjang ase thangmaiban khaktagi nate lenga ki thawungbu yaningda duna rajniti gi khena ba thamdana thangmaiban BJP mandal na sinduna BJP gi vice president yauna misi sigi achumba puthokna ba honabada sidin protest tawkibabuso MLA na thagatpa phongdoki amadi achumba puthokna ba punna honagadabani lenga na tawriba se la le haiba takle nupi singda manadaba midyeng thamduna protest tawriba nupi fabada nupi police sizinadaba condemn tawi mase khudakta lepkadabani thawong asina democracy bu masak thiale hainasu MLA na phongdoki भारत की निंगत बन में ता भारत पासी में आमने कब तक ले रहा गति निंगम दबी खुलाव लागा थी निंगत बिदा थोपरे अदुना मसी जेसी की अमरी थामे बे यूनाइटेड क्लब की लोइना एउ छोगत पा रामचंद्र बो मया मसे मसी फारा का नमफु दि जेल थने दसे लागले बे 15 अगस्त की ममांगदा तांग 13 बुगु मनंग थातो तरगदी आई इसामक आई लेजिस्लेचर अम ओजेरगसु भारत की निंगत बगी फावदो पा पुतिना की थोरम मसे आई याव से लेंगा मणिपुर की मेते जाति की कला असिना अखोई की सक्ताक लिबनी मसे मांगख्रबदी जाति से लेतबगा चमानै हाइना हानगी आर्ट एंड कल्चर की कमिश्नर आरके निमाइना फोंदोख्रे ngasi JN Manipur Dance Academy na sinduna academy sida pangthokpa Festival of Julon Jatra Julon Kumhaida athoiba mithunglen gi warol piraduna mahna hai Julon Kumai asigi aseng mamasak hauragliba naharol singda saktakpa darkar lei ana wanoba hapchinduna hena chaukat hannaba honaba haibasisu mathau tai adubu kaiba yadra ba dudadi hapchindaba langani haiki माना मखा तारदुना हाई गोविंदजीदा पांथोलंबा सिदा नतना चाही खरा सिदा JN मणिपुर डांस एकेडमी न सो असुमना पांथोलकपा से याम थागतनिंगाइनि मसिगी असेंबा हानदगी चनारकपा मसक अदुमक कायहंदना थंबदा अखोय खुदिंगना खुलाव ओइना लाफम थोई हाइकी मसिगी थौरमदुदा JN मणिपुर डांस एकेडमी की वाइस चेयरमैन प्रोफेसर हाइट्स टोम्बिना थौरमपु ओइदुना सरुयाकी Masigi festival aduda nupa palamadi nupi palana juloni sai khudol tamki masak on budai tholakpa kharagasum haptan basic principle koi bhakti rasada nei basi subai rakwa kumai oina lapagi basi madu chumde hai basi apai mayam laugum thui hana sanari ba mayam si apai Smaina sadar ramani hai base kana anu bokoli ba aron sing sidi jabe khamel lo darkar le hapsan bada phajaba hap pragati anu innovation doctor sabat base lete adu kai be yatra ba mena kahi da ba hai ba tare madu da experiment to di lan ga ni hena hana khanje ina khabar ka ga di ko an sai mase repeatedly we emphasize to jabane
मधु नत्रगदि अखोई अखोई मैतै जातिनि हाइबा तारिबसिदि अखोई कला कल्चर से ताकने अखोइना अखोई कल्चर से हेले तौकान आई मैतैनि हाइबा की हक से ले हुए अखोई कला से हेले अखोई मैतै जाति से ले अखोई कला है मार मतलब अखोई मैतै जाति से ले रोय हाइबदि आइना सिना थाजजबदगी मसिगी रियासदसु खरादम कुदम थाजबनि Haying pangthokadoriba thobasinggi namitka mari leinana lekhidraba thobasinggi mafamda Manipurgi Governor Dr. Nazma Heptullah na amadi Chief Minister N Biren yauna Minister MLA singna ikai khumnaba ulagli Chief Minister N Biren na thadorokpa cherolamana hai kumja ing so lisingamaga chanipal maudraga mathoida sokna kiba Anglo Manipur warda imaleba kidamakta thawaina pontha pikraba Jubraj Bir Tikendra Zidamadi Thangal General na Laukiba Thaudang Singh Ngasigi Mirol na Ningsing Duna Lady Athoba Singh Asina Ima Lebaki Damakta Kathokiba Thaunabu Ngasigi Mirol na Ningsing Bamatautai Athoba Singh Indomirasiga Mari Lenana Social Welfare Minister Nemcha Kipjen Works Minister T.H. Bisorjit Forest and Environment Minister T.H. Sam Kumar Yauna Athoba Singh Gi Mafam Daikai Kumnaba Ulagli Rural Development and Panchayati Raj Minister T.H. Bisorjina Lamboi Khongnangkhongda Haudokiba Banma Ki Makha Chatharapo Inangase Lamboi Khongnangkhonggi Trade Center gi compound da Uchara Singh Thakre Uchara Singh adu Trade Center asigi compound gi akoibada center asigi thabak suriba contractor amasong subcontractor singna minister gi pautang matungina thaki Uchara thaba asiga mari leinana subcontractor Nongmai Kapam Binod Kumar na hai Malem ki oina ainga sagi fibam honglagli se kharadang warabasu ngakthongnanaba amadi Manipur ki yelongaidagi leraglaba mangsilaglaba u sing kananaraba indigenous u sing adu thabani haiki Hoji malem goina laiba khogi hongba khoi Manipur su climate change ki hong bisne ga khoi kitang kanjanaba khoi honorable minister si thongam bisojina mane instruction pirakpadagi khoi contractor sing pullaga koi mapam sida koi usar sing tharasi ai tungda soida ba jaga sing yenga koi na koi ba sidang tharasi koi atai mayam ma paikhalaka da ba mayam ma leram basu ya ene khalaga koi ba sidang batai do na thajabani Ngasi ayuktagi Jiribam Municipal Council JMC Jiribam na sinduna taramapal September gi English ngani taragani pal the Chief Minister N Biren Singh na Jiribam da laktuna sangabiram laba jiri ima kaitel ngase seat ki lottery tawduna perform family ba ima singda magi mafam piduna jiri ima kaitel perform phamba hokre ngasi ki thorom asida K Sarat Kumar Singh Vice Chairman Food and Industry Cooperative Limited Sangakom Santi Devi Chairperson JMC amadi S Wangui Sana Vice Chairperson JMC yauna jiri ima kaitel gidamakta kaitel lairembi ima khoiram jaduna kaitel asida famga dauriba ima singi seat lottery tawduna magi seat adu khusina khrei ngasi gi thorom asida seat chani sumna mari rom ima perform fambi singda khusina ki aduga hiram asigi matangda K Sarat Kumar Singh Vice Chairman Food and Industry Cooperative Limited na asumna hai Manipur gi Chief Minister N Biren Singh na CM oiba chahiyama faba Manipur gi atai minister punna Manipur da lairiba district pumbada ima kaitel thamdaba yade haiba warep ama lauduna Manipur pumbada ima kaitel amamam sakibagumna Jiribam da su saba loiduna CM masa laktuna Jiribam prajada sinabiramle adubu toilet complex loidaba amadi atai infrastructure khara loidabana maram oiraduna matam khara leirakpani adubu CM na tha sigi manungda loisinduna prajada sinagadabani haibadagi loidana leiramba thabak loisinduna ngase miyamda sinarabani hairi Manipur haiba natana atop mafamda ima kekkel haibasi leitaba ni mafumda kekkel asi kai minister ko Manipur ke Chief Minister Sri N Biren Singh Mahaki Council of Ministers yaw minister singna wari ko malo matungda kai minister ko honorable Chief Minister na sayo thasigi alam sarka ima kekkel Jiribam se pradamiya
Singjamai Thoksom Lekai da Leiba Masagi Mayumda Sakangdabasingna Halamba Naurem Rekhagi Matangda Mapuroiba Police na Faduna investigation Sataribasida Police na Wakal na Saraga Maral Siribasi Khaltana investigation Loisin Bigano Atopa Maike Dasu Tare Tarathona investigation Tobanbiu Haina Lekhidraba Naurem Rekhagi Masanupi Saritana Nauremna Ngasi Paumisingda Fongdokre Manipur Press Club da Pangthokpa Paugi Mifam Amada Saritana Makatana Haike CCTV camera da Taba video footage ki matungina chai segi haukiba megi chechat kungamapalda mihathina hato piramlabi ima nauremongbi Rekha Devi ayuki pung 13 minute mari degina 13 minute nipal fawbada Robert Naurem ki staff amadi machanupi ahal Sarmilaga phone da wari sanaki aduga dijamaniga saunabagi mami amata laikide aduga mihada duda chingnei haina jail da leiriba Naurem dijamani Singha numit atumaktada yumdagi gari na satpada minute mangarom changlaga leiba ngakrabam leirak machinda leiba Profound Academy da install toba CCTV footage da ayuki pung 13 minute kunda mahak office ki gari da awanglom da chatpa wi maramasina ayuk pung 13 minute nipal dagina pung 13 minute kunda dijamani na chakhiba Uba matam amadi CCTV da leiba mafam yobada changba matam minute manga khaidokraba matungda police na haiba minute taret lem liba matam asida mihad liba mong haibadi makok chugaiba duga manga method pa duga bip to dek pa spinal cord to dek pa foot kun lom lap na leiba liter kungi jarda ising adu lauraga Thanamba haiba duga Naurem dijamani na itaiba mafi marol hongdokpa bathroom da makut hamba masadagi itai thokpa aduga afaba khongrau forit sinba khongop upasing ase oithokta wafamni haiki Police na charge se thagat abadi bawagi di dijamani di trial ka magman evidence lai ke habadu aina to nazarani akoina pamjabadi mihati na halamiba imasibu kamaina halamino kanan halamino habdo ase modo puthokpi jingaida case solution digano Mayam na mating pambiyu size taw krabadi akoy gi imagi hariba amthirba se lamlam sida asana thupir je amuk hana thorok tana baja mating pambiyu na mayam ge phanda ni jabani akoy mating pambiyu asumman tikat pada mating pambiyu Ramlal Pal Higher Secondary School Imphal da Computer Science ki lecturer Roiramba Langpolakpam Hector Kumar sahi Nifugamathoi Apopa El Maniton Singh Pisomchong Oinam Leikai Imphal na Ikhang Khangodana Lekhidabada Manipur Government Higher Secondary Lecturer Welfare Association Manipur MGHSLWA na awabu phongdorakli Oza Langpolakpam Hector Kumar Mabuk Mapau yamna phaba amadi yamna discipline leiba pungning changba loinana school gi mahiroi gi damakta yamna khanjaba oza amane maakna manung matam chadana lekhidaba asida oza community gi da yamna chauba mangjaba ma oibada natana men bangamlaroi daba amasu leiragani haina association gi publicity and information secretary M Romeo Singh na thadoropa cherolamana hairi oza sigi machanupa ani machanupi ama amadi loinabi khundoklamle oza sigi thawaina ishori maphamda yamna ingna chingna amasung yamna santi oina leiba oirasanu amasung mahaki awaba tahauraba imung manungi awaba dasu MGHSLWA na saruk yajari haina cherolasina makha tarakli Horticulture and Soil Conservation Manipur Mission Director Nomaitem Premanandana Hairi Minister dagi thadarakpa benefit sing Khandat Labalawmi Singda direct benefit transfer gi kuthangda masa masagi account da changhanduna kanaba fanghanduna lakli wafamase kakching lifam longnungda MID Heights English ngani taragani pal taramapal gi makhada nongnusaba rural market sangabagi thoramda premanandana phongdokibani mana makha taraduna hai Department asina thawai yawba lomi singda matamatamgi oiba marumarang sing lemna fanganduna tharaba matungdagi puthok yona nabagi mafam fawbada kanaba piri Housing fawbada MIDH ki makhada Raja sigi tongan ba jila marida cold storage mari sakre aduga lemhauriba jila kharada su sananaba thorang tawri mauna hai ngasi miyam da sinariba rural market asina lamdam masigi akoibada punna kundaminariba Laiching Minau Langol Amadi Masigi Kunjasingna Punna Hingminaduna Jimmitami Punna Nusi Chanana Leminana Pandam Su Thamli Haina Premanadana Haiki
Thoromaduda Miyangi Multipurpose Cooperative Society Kakchingi President Ningombam Ramesor Thawalgi District Horticulture Officer Katrimayum Nabakisor Amadi Fidelity Horticulture cum Sugarcane Growers Cooperative Society Limited ki Secretary Mayangambam Samusu Sarukyaki. Sengba Director Membasing Minister Warbasing Nokoi Makada Tamoi Sengna Tabasi Tong Lapun Sifawa Hana Koi Mai Patuna Lali. Beside Tada Tabak to dear Haidana Complaint Kiama Liba Machine Wate Adu Koi Horticulture Amadi Sol Kanam Makar Lady Ba MIDS Senator Tabaks in the city. Ministry Tada Kopesa Kurimak Pajai Putta Yohanana Nasi Bobo Lali. Faying area Lomi Luke President Tombana High Craze so English and Taragatareta Faying area Lomi Singna Low Unaring Ada Kangaudana Ichau Topadagi Low Pari Lising Amagi Mang Takre Luga Wafama Singase Manipur Press Club da Paumising da Fondora Kibane Manamaka Taraduna Sarkar Gimaikegi Karimata Fangdabadagi English and Taragatareki December ki Taraga Nepal ki Miyangi Numita Mukhyamantri ga Unabada Marilainaba District Agriculture Imphal West da Pau Pibadagi Marilainaba Singh Tharatuna Labukta Yengsin Craig Yengsin Bada Chada Maudra Mangle Habagi report like Rabani Aduga English ngani Taraga Mangagi March ki Taraga Mangada DC West ki Kutangda Relief ki Polam Singh Thada Craig English ngani Taraga Mapal Yoruba Fawada Port Amata Fangdre Pangpam Topasing Matik Chana Fanganbiu Hairi. Jixi zum Hoki Bana 2019 Moyo level. At the Sida Sarkana Marim Howley Loka Masida Pang the Haidare. Masigi Adu de Away Lomi way by Quasi, Zahim Atan Zan and about Turkey behind Masida Tungiba no low Bari Matumbayori, Bari Maratumbayori, Adu the Masida Tawisin Zemo. Aduna Masia Wabasi Poisia, Upon the Masiputegi, make a pang Maru the way. Wow, Aduna Masia Ragadi, Yapoi, Woman Marilyn, Washington, Tubumatana, PBU. Manipur People's Party ki Youth Front na Tongan ba isu singda Konggang Singh Changshin Nanaba Semba Hore Haina MPP Administration ki General Secretary H. Gita Jen Mitina Fongdarakli Manahai Manipur Youth Singhi Thodang Hojik Lady Ba Lamda Masigi isu asida Darkar Were Manipur asi Kananaba Youth Singh Thopi Raktuna Isa Isa gi Thodang Lominarasi Haina Su Fongdoki Ngasi Manipur People's Party na Sindona GM Holda International Youth Day Thoronga Mari Leinana Akhanaba Paumisinga Maka Fongdokibani Ngasi gi Thoromaduda Tongan ba School Amadi College ki Mahiroi Singh Civil Society Organization ki Mioi Singh Amadi Youth Front ki Thomi Singh na Saruk Yakibaga Loinana Tongan ba Topic Singh da Seminar Pangthok Pakibaga Loinana Youth Singh na Logadaba Thodang Singhi Matang Dasu Resolution Singh Loki Masigi Thoromaduda Manipur Ningthau Lesemba Sanazauba Oinam Jugrindo President MPP Amadi Professor H.N. K. Sharma ex Vice Chairman MUna Athoiba Mitunglen Thoromapu Amadi Akhanaba Mitunglen Oina Saruk Yakibaga Loinana MPP gi Thomi Singh Su Saruk Yaki Oriba Nahasing Asina, Mariba Nushiba, Mariba Kapuna, Kanana Honamatanda, using a super load Malay Habitat, number one. Masida, the Manipuri contestant in Ramatunda, Amaliba Nushiba Madi, Manipur Kanana Honamatanda, Manipuri, Oriba Nahasing Sea, when Nasiki Tanzaniba team, education, like transforming education library, but the Chava later had my arms in the sand. Above Kunayama, Pusamadam, Shem Honamatanda, Amaliba Kidamak, Niam with the Maxion Honamatanda, Manipur using Sea, but using Natana, Manipur Kananga Mura have night, Wakalojin. And Yaraga, the MPP beginning of Messeste, Horeba, Manipur using now, Hubidana, Manipur Kanana watch what on a wheel, and the using of Pangan Happy. Youth Front MPP and LA. I see a quite Yapkana Koyo, I can talk about Hosere, I don't think Manipur issue. Border issue, I get a Aspagi, I get a Natana Hikudamina. In a government life, any policy could Manipur to me, but issue could make one by one using the way Canada Share was making them. Hanagi Prime Minister Manmohan Singh Rajasthan Degi Rajya Sabha by Polda Mirep Oirabayai Hairi Rajasthan Deputy Chief Minister Masung State Congress President Sachin Pailona Haikibada
हानगी पीएम मनमोहन सिंह बो स्टेट अदुदगी मिरेप ओइना थागतनाबा वारेप लौरे लेबाक पोकपा नुमित्ता नॉमिनेशन पेपर मरी महांगना पिसिनलगनी अदुगा राज्य सभा बीजेपी के एमपी मदन लाल साइनी लेखिदबदगी सीट अमा हांगुना लेबने राजस्थान राज्य सभा एमपी तरा लई स्टेट असेंबली कांग्रेस ना मेजॉरिटी ओइरे सीट चानी लेबा असेंबली कांग्रेस एमएलए चाम लई अदुगा अतई पार्टी की तरागनीथोइना कांग्रेस पु सवली राष्ट्रीय लोकदल अमा बीजेपी की हुमुदागनीथोइ बहुजन समाज पार्टी तरुक अदुगा बीटीपी सीपीआई अमसुंग राष्ट्रीय लोकतंत्र पार्टी की ना एमएलए अनियनी लई वेटरन कांग्रेस लुचिंगबा मनमोहन सिंह अमदी असम दगी राज्य सभा मेंबर चाही कुंथ्रा रोम ओयरक्लबनी मिरेप से पिसिनबगी अरोइबा नुमित अगस्त की 13 नि स्क्रूटिनी ना अगस्त की 13 तौबनी हाइरि फॉरेन मिनिस्टर एस जयशंकर ना हाइकिबदा इंडिया अमसुंग चाइना गगी मरक्ता मोनमानदबा लेरिबा असिना खननबगी मरम ओहलोइदबनी जम्मू काश्मीर दगी लद्दाख पु तोंगानबा यूनियन टेरिटोरी ओइना खाइदोकपगी वाफम असे इंडिया की लेबाक मनुंगी वाफमनी ngasi Beijing da Minister Jayashankar na China gi mahaka fam manaba wanghi ga unaki malem gi rajniti gi yaul da India masung China gi mari ase top topa amani hainasu Minister Jayashankar na phongdoki Jammu sung Kashmir bo ani thongna khaidoktuna Ladakh bo Union Territory ama ohen kibada China na madu yamna luba wafam amani haina phongdoki bani aroibda marui pau amuhanna pizari निंग तंबगी वाहन थोक लहेंदबगी इंडिपेंडेंस डे की थौरम सरुक यारोई एमएलए जॉय किशन हाइरी मितई जाति की कलादा अखोइबु सक तालिबनी हाइना आरके निमाइना फोंदोकी हानागी पीएम मनमोहन सिंह राजस्थान दगी राज्य सभा की मिरेप ओइगदौरी मसी नमक्तनी मेस पाउदम लोइसिंजरी म्याम मोहन्ना खुरुमजरी